अहानबद मरुब अपडेट खर मैम थमजगे सोशल मीडिया ओइरिब साइट कोरोंगन खुमन फोंदोरप वाफम खरा ngasi arambai tingol nauna yaubirakliba isil inawsingbu taram oksari hari amaromdana lisipriya kangujamna phongdorpa man istimorgi president dr jos ramos hortan inglising amag samapanga mawdra ka taruk ta phangkiba nobel peace prize ki medal atuni nobel prize ki gold medal si asengba sanaoi manipura nobel prize asengba minna uba miyoising pakna leram khiroi maram aduna hairiba medalist manipur sariba world peace center thamnaba president aingonda sinabirakpani miyamna february english nganiga kunga manga digi open tawgadoriba center sida laklaga yengbu yagani amadi mamal yamlaba malemgi miyamna khudol tambirakpa katpirakpa painting kaya ariba polam kaya su first floor gi gallery da ubigani maru oina mahiroi singidamak open tawjagani haiba wapam thamli atopa man robin manga khwerapamna phongdorpa wapam mana sangangai usekon ki isil inaw isal singna aikhoibu ningsing biraktuna mayam leidiba sigi sana thaknaba mayam thenbirakpu thagasari hairi amaromdana hauju asam training to IRB training amagi update mayam na thamjari IRB Training Center Assam da Maitai Masa Mamingna Subhash Chandra Mangang Naukton APTC Dragon Assam Zikoigi Maki Lifeham address na Konthaujam Kendra Nambol Khajiri digi hairiba miyoisi IRB Training Center da tum hagolakpada laikhiram da vida leiram lehaba wafam leri myam puna noba update ngamina sena channel sigi maikai digi su myang infam na makata na thamjari atop tentak pamaru iba pau mana manipur gi lanjela khiba kuki sing karbi anglong da sangjapam piba yaro haina karbi lamet amaina phongdokre manipur thukli birang sin maram moraga manipuri assam na sensilapu kuki sing da lam piba yaro haina assam gi karbi sing na lawba horakli assam gi karbi anglong da khundariba karbi frup ki apex budi ama oidiba karbi literature society Karbi Lamed Amaigi Maikadigi Karbi Anglong Autonomous Council gi Chief Executive Member da Memorandum amada Manipur gi Assam na sensilapu kising lampi dun khundahan bi yaroi miyobi gi minung siging laga Manipur thukli birang sin maram oiraga Assam na sangjapam lori bu kising internally displaced victim of Manipur oina sakhangduna Assam government na sem saba sakhanglaba company sing da matam khar lehenbada akai baliti adubo district amasum state government Manipur gi sangsilapu kising adu masakhangdolaga akaknaba mafam amada thukandana thamnaba thamlaga Manipur irangi phibam phagalaba matamda amu halan khigedabani hari Manipur gi sangsilapu kising karbi anglongi singasan amasung khonba mon singsang amadi akoipa mafam singda khunda silakli bisi ain gi mayoktani karbi singi mapa mapuna thambiramba yamna maru oikraba lam singa sita kokising khunda sinur makoi gi lam othona bhonari bisi yaro hen spaux ta makhatari Manipur top channel gi maikei gi maru bi ipau sing myam na thamjari ahanbada lengak na Manipuri lol bu lumna lauduna matam sana proposal tharam labadi lol as classical language salam gadabani milal Manipuri lol bu classical language ta salan kidaba si Manipur lenga na lol as bulum na laudabadagini matam sana lenga na proposal tharam batarabadi Manipuri lol su classical language ki thakta salam gani haina mitai irol iek loina sirol apun bulu milal na nungai taba phungdurakli ngasi Kanglapat leiba milal gi mayai loisang na pangthokwa pau gi mipam amada lup asigi president khaidem ingo sana phongdokhibada mari leinaba madi Manipur lengana Manipuri lol bu lumna laudabadi gi masak suna leijaraba lol asigi proposal thakidabani matam sana Manipur lengana proposal tharam labadi lol asi soidana classical language ki thakda sanba ngamlangadabani makhatana Manipur lengana tungi mirol gi khanduna lol asi classical language ki thakda salnanaba akan mathabok pekhikadabani haibaga loinana karigumba lengana thabok pekhatrabadi milalna akan mukhungjang sangchinana sem sarai ki nakalamaromda mayeki matangna palladuna president ingosana makhatana hai Manipur lengana ngasi phawbada mitai mayek sakhotnabigi assembly ta puthoktuno khana balaitri loinana mayek asigi dama budget sel hapasu laitri mayek asi MA phawbagi thakta tamba hokre lengak na su mayek asi sakhot hanana ba honaba matam oire tungi mirol gi dama mitai mayek khaktagi oiba institution ama linkhatpiu lengak ki language department gi makhada leiba mitai formal lyric singing sinana ba leiriba laisikol committee asi nauna mathau to honana bu honabiu hiram masita milalna su akan mamiyeng sang laganai ki mangna makha taraduna
Directorate of Education is na primary oza long na bohona riba sida kumza English ngani ga taraga tarukta mitay mek supplementary TET pass tawraba singsu law na bohona biyo matam sangma mayek kidamak kathok tuna laklaba oza sing bulengang akhanaba tharang lapat kadabane loinana primary oza lawbigi process asida mitay mayek ki TET pass tawraba sing form thadriba fawa form thaba thingbiu haina mahana phongdokhi atop yamna angak paawmana Maharashtra ki deputy speaker yauna MP MLA sing Mantralaya building digi song thaduna season abohana khi hauki bi irai numita Maharashtra legislative assembly ki deputy speaker yauna MLA ohu Maharashtra ki Mantralaya building digi ani suba floor digi song thaduna season abohana khe thawong asidagi pamdaba thawdok thoktana ba security ki akanba section tharang lakhe thawdok dangar community bu Scheduled tribe status pikibagi dam gyaning da phungdoktuna deputy speaker Nalhari Zarwal amadi tribal legislature ahumna shibigi khongjang asi sanction kibane hari hariba tribal leaders sing adudi NCP gi legislature Kiran Lahamte Congress ki MLA Hiraman Khoskar BJP gi MP Heman Sawara amadi Bahujan Bijoy Agadi gi MLA Rajesh Patil ne hari Panwayabadi Danakar community scheduled tribe status pibigi yaning da phongdoktuna Mantralaya gi building ki song thaduna season abhona kiba du mangjona safety net khanbadagi thawdo odur asu apan misi mina yahau kitre hari Shinana bigi khongjang sangsindringai mangoin manghonena hairiba tribal leaders sing asina Mantralaya da lairiba CM gonaduna wari sanana bona ki aduba hairiba matamadu cabinet meeting phambana maram oiduna makoina CM unana bigi haijarakpadu CM gi mekidigi ayaba pirakide hairiba thawong adubu yaning dabu phongdoktuna deputy chief minister MP amadi MLA sing aduda yaning dabu phongdoktuna Mantralaya building adugi anisuba building digi songthaduna sijanaba akan makhongthang adu lokhotkiben hairi ningsing mayabadi dankar community haibadi Safeheart community asi Maharashtra da other backward class OBC ki status atoba pawmana angom ningthau ama laina amaso muk hablak payaningdi lebak ningthau na hapa angom ningthau ama laina Sri Govindaji temple bona angom ningthau amaga amuk haptuna angom ningthau ani thokliba si makhatana tawbigano haina lainingthau purai romba angom yek salai apun maluk LPAYSAL na phongdorakli Sanjen thongda leiba lainingthau purai romba ki sangle na ngasi pangthokiba pawgi mifamada lok asigi advisor Vidyapati Sanjam na hai madaki wafam asi phongdokladuna mang na hai ningthau palingi matamdagi pangthoktuna laklaba khunai asigi satna kanglon kya soirakpa asina maram oiraga lamdam asida awana kya tholakpani leibak ningthau na hapa angom ningthau ama laina Sri Govindaji temple board act ki makhada angom ningthau ama hapsalakpa asina laininga mari lainaba thoramsingda aningthopigi satnabi laktuna apanma thoanabigi maram oirakani Egasigi makar angom ningthau hapagi kanglon lairabasu matamgi matungina madi laiba asibu tangdu laitana lainaba semdokpham thui yek salai marakta ahanma ningthau laikhiba angom yek salai bu ani thokalaga mapangal son thanana bohona bigano amadi wafam masida mari lainaba singsu miyeng sangbiu hainasu Vidyapati Sanjamna makhatana phongdokhi Makasa tharak poina kangla pawgi editorial mayamna marak thana thamjage sinjakta mi pal tanglaba phurup ningtamba kaude Manipur ki yelhomi miyamna phuruk ki apunba saktam ngaknaba lansu thengnasi subunom gi mekeidesu khutcha haiba surinom liba lawmi sinmi singna pothok sathok marang kaina pothokna bigi lantheng sangsinur sinjakta mi pal tangdaba lamdam am ohenana bohana ba mathoktai lamdam asigi miyam maru ena yelhomi singi maphamda sunom gi hainabi leitabadagi sinjakta mi pal tangna hingbadagi ningtamna hingba ngamdabani haibasi ningsing pamthui Sinjakta mi pal tang liba phurup adugi miyamna kaidawnungda phurup ki saktam ngakna hingma ngamroi sinjakta mi pal tang liba phurup adu ningtamba kaude ningtamna hingba haibasi mikha pondana hingba ngamlaba matamda ningtambagi mahau phangma ngamani kanagumba phurup amana masagi apunba saktam ngakna hingba tarabasu sinjakta mi pal tangna hinglabadi madu ningtamba kauba yadi malemgi lebak singda leiriba miyam punamak leiraga hingba consumers ngaktani masing yamlaba Khut haiba amadi surinom liba lawmi sinmi singna pothokpa pothoksingna sijinaba konadaba haibasi supply dagi demand hienbagi wathok sing leibadagi lairaba singni matam sana leiba
ꯐꯪꯍꯧꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯒꯤ ꯍꯩꯖꯕ ꯁꯤꯟꯐꯝꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 12,318 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯀꯤ ꯄꯥꯛ ꯆꯥꯎꯕꯅ ꯁꯨꯞꯅꯇꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2,239 ꯑꯣꯏꯔꯤ ꯂꯦꯝꯍꯧꯔꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 10,000 ꯑꯁꯤꯒꯤ ꯁꯔꯨꯛꯅꯤ ꯇꯝꯄꯥꯛꯀꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯔꯤꯕ ꯃꯐꯝꯁꯤꯡꯗꯤ ꯗꯤꯁꯇ꯭ꯔꯤꯛ 4 ꯈꯛꯇꯅꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯈꯛꯇꯅꯤ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛ ꯂꯝ ꯑꯁꯤꯗ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯌꯥꯎꯅ ꯁꯤꯡꯃꯤꯁꯤꯡꯒ ꯄꯨꯟꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕꯗꯒꯤ ꯄꯨꯊꯣꯛꯅꯕ ꯂꯝꯒꯤ ꯁꯔꯨꯛꯁꯤꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯛꯁꯜꯂꯛꯈꯤꯕ ꯑꯁꯤꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯟꯊꯔꯛꯂꯤ ꯑꯃꯔꯣꯝꯗ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯩꯁꯪ ꯐꯦꯛꯇꯔꯤ ꯏꯟꯗꯁꯇ꯭ꯔꯤ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯀꯩꯊꯦꯜꯅꯆꯤꯡꯕ ꯌꯥꯎꯅ ꯌꯨꯝ ꯀꯩꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯒꯠꯂꯛꯈꯤꯕꯗꯒꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯔꯤꯕ ꯂꯧꯕꯨꯛ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯄꯥꯠ ꯏꯀꯣꯝ ꯄꯨꯈ꯭ꯔꯤ ꯇꯨꯈꯣꯡꯅꯆꯤꯡꯕꯁꯤꯡ ꯐꯥꯎꯕ ꯐꯨꯝꯖꯤꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯕꯗꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯔꯛꯈꯤꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈꯤꯕꯗꯒꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯐꯧ ꯆꯦꯡ ꯉꯥ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩꯅꯆꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯕꯗꯒꯤ ꯂꯥꯏꯔ ꯇꯥꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯄꯥꯜ ꯇꯥꯡꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯃꯤꯄꯥꯜ ꯇꯥꯡꯗꯨꯅ ꯆꯤꯟꯖꯥꯛ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯅꯕꯒꯤꯗꯃꯛ ꯀꯔꯝꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯊꯣꯛꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯂꯧꯕꯨꯛ ꯀꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕ ꯑꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯁꯨ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯅꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛ ꯄꯨꯔꯛꯄ ꯉꯝꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯛꯂꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯅ ꯍꯤꯡꯂꯛꯈꯤꯕ ꯂꯝꯗꯝ ꯑꯁꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕꯒꯤ ꯃꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡꯅ ꯍꯤꯡꯕ ꯂꯝꯗꯝ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄꯗ ꯍꯥꯏꯖ ꯅꯣꯟꯖꯔꯒ ꯑꯃꯗꯤ ꯅꯤꯔꯒ ꯍꯤꯡꯕ ꯄꯤꯔꯛꯇ꯭ꯔꯒꯅ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯀꯨꯡꯁꯤ ꯁꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯄ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯔꯛꯈꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯃꯥꯡꯂꯛꯄ ꯃꯇꯝꯗ ꯃꯤꯇꯣꯞꯁꯤꯡꯅ ꯈꯨꯠꯂꯤꯡꯕ ꯂꯝꯗꯝ ꯑꯣꯏꯗꯨꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯪꯀꯨꯜ ꯃꯨꯠꯈꯤꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯐꯤꯚꯝ ꯑꯁꯤ ꯇꯥꯍꯟꯗꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯂꯧꯕꯨꯛ ꯌꯥꯎꯅ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯕꯒ ꯏꯔꯣꯏꯅꯅ ꯂꯧꯕꯨꯛꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯤꯇꯣꯞꯇ ꯂꯝ ꯌꯣꯟꯕꯁꯤꯡ ꯃꯤꯌꯥꯝꯒ ꯌꯦꯛꯅꯕꯅꯤ ꯂꯥꯎꯊꯣꯛꯄ ꯑꯃꯗꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯃꯇꯝ ꯑꯣꯏꯔꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯂꯧꯕꯨꯛ ꯑꯃꯗꯤ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯊꯤꯡꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯣꯏꯍꯟꯅꯅꯕ ꯈꯨꯠꯂꯩ ꯊꯨꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯉꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯨ ꯃꯤꯑꯣꯏꯕꯅ ꯆꯤꯟꯖꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕꯗ ꯉꯝꯗꯦ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯂꯕꯗꯤ ꯅꯤꯡꯇꯝꯕ ꯀꯧꯗꯦ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯛꯁꯤꯜꯂꯛꯈꯤꯕꯗꯒꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯕ ꯂꯝꯗꯝ ꯑꯣꯏꯔꯛꯂꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ UN amadi junta gi rival ga unagadaba Myanmar gi oiba international mifam ama Indonesia na yumbu oiduna pangthokli UN amadi junta gi rival singa unagadaba Myanmar gi oiba international gi mifam ama Indonesia na yumbu oiduna pangthokli haina paw gi source ama gi matung ina phongthokli Myanmar gi thokliba civil war solution na ba regional gi oina hotnabada mai pakpa ngam khidraba matung tarakpada international gi oiba mifam pangthokibani haidi English nga kunga mathoy military na ku sa tharaba matung tarakwara pro democracy gi ihok sangshiliba miyoi singi mayokta junta na akan mo khongthang lakholakoi maru oina leba asida civil war asi mayok na duna lakpani Myanmar gi ruling oiriba military junta na tungan ethnic armed rebel group singi mayokta lantheng na duna lakliba sida nomuno magi oina maithibi gi sanga si hengalakli rebel kangbu singna leba asigi town amadi village kaya ama khudum chansingkrabani hari United Nations Regional Bloc Asians Europeans Union samadi Myanmar gi Shadow National Unity Government MUG na wari sana baduda sharuk yari diplomatic source na confirm to ki buwa pamada NUG na Indonesia da wari sana na bigdamakta lakli United Nations Myanmar gi matang na special mifam sathari Indonesia amadi Myanmar gi crisis asiki stakeholders single loina mifam adu pangthokani hari mifam aduda atay atop kana yawbage madi masigi khanagadaba proposal adu karino haibina singba akopa warol singmadi phongdokpa leithri
इंडोनेशिया की फॉरेन मिनिस्ट्री की स्पोक पर्सन बॉय सोमीरन फोंदोखिबा वाफम अमदा एशियन की स्पेशल एनबॉय की मरक्त म्यांमार की क्राइसिस असिगी मतान वरी साननबा थौरांग चथरी दुबो मसिदा सरुक यागदब नत्रगन वरी सानगदबदुगी टाइम फ्रेम सिंगमरि सबसाना फोंदोकपरिति म्यांमार की मिलिटरी गवर्नमेंट अमदी यूएन की डेलीगेशन अमदी यूरोपियन यूनियन म्यांमार अमदी इंडोनेशिया की मतान खुदकी ओइना कमेंट पीनबा हाइजखिबदा करिगुम कमेंट अमत पियु हाबियाखिदि तेंतंग सुम थमजरमगे दो हाउस को नदी म्याम पाउ सुमतांग सलुशन जरगे म्याम पुनन अपडेट ngamiनसी